Information Service Television Network ISTV na lepalitana sanduk sariba chayolgi akhanaba thoramni makuk thongba singi wari hariba thoram sibu meng tabideba ISTV guest bior sing khurumjari loinana ngasi ge episode ta dum taram boksari makuk thongba singi wari hariba thoram asida ISTV gi leijari batimna koina satna Manipur da tongan be hiram da esibar mamam oirapa matamda hariba miyosing du unaje aduga miyosing aduna magi professional line da aduga academic line da honarakpa madura thengarakpa awa na adu punsigi pandam punmaksi wari sajai lepalitina puthok sariba thorum sigi ngasigi episode asida yamna hena nungaijabadi manipuri film gi arang mathawan misak amoina ngalibi lamdam sigi saknai rabi actor ni Lesang Them Tonthoi Ngambi Handak Prague Cine Awards Megi Tang Kunga Taruk Amasung Kunga Tareta Guwahati da Pangthokiba Hairiba Awards Ceremony Sida Competitive Section da Manipur gi wena thagatkiba film ni Iche Tampha Hairiba film sigi protagonist une haibadi sida Best Actor Female si title si phangbang amlaki alna yam tanglaba hairiba actor sina lepalaitena one after another magi film gi career da achievement si matang feather sing si plus story happy sigi award si phangpa matam da aikoina phaujeri ba nungai ba duni nungai ba si phongdok channel gi tanja aduga tasing award si phangna ba film si namako matam da thengna gi ba awan nungai gi wari khrasu sana ba gi tanja logjeri hauji aikoi gi studio da Lesang Them Tonthoi Ngambi hoji lengsin den lebire bior sing ahan boina Tonthoi Ngambi amuka hana once again bior sing mafam da saktak chana ba gi tanja amadi wari si sajana bagi tanja du hojik logjeri Tonthoi Ngambi ngasi akoi gi studio da ISTV studio lengbirakwa maruina I hoji panjabaduni Prague Cine Awards si ma lepalitin su matang magi edition sing si pangthori ado handaki chahi 2018 gi May gi tang kuntur ta pangthokiba award ceremony sida hojik best actor female se aduna film si khoi yamna lemjeni ngai war film ni chetam pha hari pasi sida kumbiraga film award si phangpu mutam da han boina madu ISTV makuthong sing bari person team gi mai kedi gi whole team ISTV gi ado manipur miam gi mai kedi ni ahaba congratulations in my pagwin ngai sing phongdok se thank you loinana ISTV yang birba pumna makuso tonthoi khorom jari ada hojik si wari chana bagi tanja si ai hojera ke laksege ise tampa si magi overview of the film hai tai ada protagonist wena kumbira male character wena sir kumme ado kari no wari se character si tonthoi character si kaino do kari no wari se samna ada ni mate delibi aina sajari si tampha hairiba character sini aduga iche na laiba title sina mok aisi ngasagi mopa makhaki yamna mana ideal wena khanjaba machi makhak haitare mana magi punsida amata oina lachaba machi makhaki role makhak lojabani huziki sigi iche thampaiba film si mama kaina graba nupi mi machama aduda mama tombina mugyokpa aduga mapasina muk mama tombigi macha aduga mama tombigi macha sibudi mana maupane haina khanjaba maupasina su machi ne haina khanjaba adubu ngasai mama dugi mafamda di biyeng chamana na yeng banga maktabadagi mana nungsinari bu nupa du khaidokna biraga atopa amada thajaraga Guwahati da leiba maitai nupa ariba haitare pakhang ariba mukta thajaraga ngasai mana pregnant oi hobudagi haitare asomda khangnarakpa hanagi nupa du ge dagi masi pauda sum mathang mutang luhongo matungda khangakpadagi di nupa sina masi magi binai oina sum sinar matungda angang po matungda kona masi hundorakpagi wari ne ada mana angang khak mana pokchariba ngasai mitamaga lakpa angang du mana poba matungda angang du amuktang di magi le horiba magi husband haitare hanagi nupa du ma uchagi haina khallaga sum struggle tawraga angang du chauna na ba yolakpa aduko mama amna thengna ba nupi macha amagi punsida thengnarakpa awaba mama kaina bagi adagi magi nupa yaudana angang yoklakpagi aduguma struggle mayam duni film si yamna humanity yam yawba aduga human values si yam kanna nei ba film haitare wari si mapangal yam kan film soina orene lojili bir wari surapum kan adu film si kari karamba banner ma khar puthoi edu film si credit line the director si kanano adu co actor never artist ni kanano surapum da dare happy film si chin film production gi Kakabis Gupta Laishram na direction pibiba screenplay story su Kakabis Gupta Laishram na tawbibani aduga sidaida akoina editor na bibi Sujit camera sumana paibibani aduga
ꯑꯩꯈꯣꯏ ꯀꯣ ꯑꯦꯛꯇꯔꯅ ꯗꯥꯒꯣꯀꯨꯜ ꯑꯗꯨꯗꯒꯤ ꯔꯦꯗꯤ ꯃꯦꯅꯟ ꯕꯂꯥꯍꯤꯖꯝ ꯑꯗꯩꯗꯤꯅꯦ ꯙꯅꯃꯟꯖꯨꯔꯤ ꯃꯃꯥ ꯇꯣꯝꯕꯤꯒꯤ ꯔꯣꯜꯁꯤ ꯃꯍꯥꯛꯅ ꯁꯥꯏ ꯃꯌꯥꯝ ꯑꯃ ꯑꯥꯔꯇꯤꯁ ꯃꯌꯥꯝꯁꯨ ꯌꯥꯎꯈ꯭ꯔꯦ ꯃꯦꯟ ꯑꯣꯏꯅ ꯃꯁꯤ ꯁꯥꯔꯛꯄ ꯃꯇꯝꯗꯗꯤ ꯀꯔꯝꯍꯥꯏꯅ ꯇꯧꯗꯅ how do you develop your own style of ꯉꯁꯥꯏꯒꯤ acting ꯁꯤꯒꯤ ꯏꯆꯦ ꯇꯝꯐꯥꯁꯤ ꯑꯣꯏꯔꯛꯅꯕ ꯍꯣꯠꯅꯕꯗ art of characterization ꯍꯥꯏꯇꯥꯔꯦ ꯃꯁꯤ ꯀꯔꯝꯍꯥꯏꯅ ꯇꯧꯏ ꯑꯍꯥꯟꯕꯗ ꯑꯩꯅ ꯊꯝꯖꯅꯤꯡꯉꯤꯁꯤ ꯋꯥꯈꯤꯗꯕꯗꯤ ꯅꯠꯇꯦ ꯀꯦꯔꯦꯛꯇꯔꯁꯦ ꯁꯥꯅꯕ ꯍꯣꯠꯅꯕꯗ ꯂꯩꯁꯥꯔꯤꯉꯩꯒꯤ ꯐꯦꯁꯇꯨꯃꯗꯤ ꯑꯗꯨꯝ ꯈꯔ ꯅꯨꯡꯉꯥꯏꯅ ꯑꯗꯨꯝ ꯆꯠꯈ꯭ꯔꯦ ꯍꯣꯏ ꯏꯃꯣꯁꯅꯦꯜ ꯑꯣꯏꯕ ꯃꯇꯥꯡ ꯍꯥꯏꯗꯤ ꯑꯦꯛꯇꯤꯡꯒꯤ ꯑꯣꯏꯕ ꯑꯗꯨꯗꯤ ꯂꯩꯈ꯭ꯔꯒ ꯃꯧ ꯑꯣꯏꯅ ꯔꯣꯜꯁꯦ ꯂꯧꯔꯛꯄ ꯃꯇꯝꯗ ꯌꯥꯝꯅ ꯋꯥꯏ ꯍꯥꯏꯕꯗꯤ ꯃꯧ ꯑꯃꯈꯛ ꯃꯆꯥ ꯂꯩꯔꯕ ꯅꯨꯄꯤ ꯑꯃ ꯑꯩꯗꯤ ꯏꯁꯥ ꯂꯩꯁꯥꯕꯤꯅꯤꯅ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝꯗꯣ ꯏꯃꯥꯖꯤꯟ ꯇꯧꯔꯒ ꯑꯗꯒꯤ ꯃꯌꯥꯝ ꯑꯃ ꯌꯦꯡꯉꯦ ꯃꯌꯥꯝꯅ ꯂꯧꯕꯨꯛꯇ ꯊꯔꯣꯏ ꯈꯨꯟꯅꯕ ꯀꯃꯥꯏꯅ ꯈꯨꯜꯂꯤ ꯑꯗꯨꯒꯤ ꯁꯤꯟ ꯌꯥꯎꯕꯅꯤꯅ ꯑꯗꯨꯗꯒꯤ ꯌꯥꯝ ꯍꯦꯟꯅ ꯋꯥꯕ ꯄꯥꯔꯠꯁꯤꯅ ꯑꯃꯨꯛ ꯒꯨꯋꯥꯍꯥꯇꯤꯗ ꯅꯝꯕ ꯄꯥꯔꯠ ꯈꯔ ꯌꯥꯎꯋꯦ ꯁꯤꯗꯗꯤ ꯑꯁꯥꯃꯤꯁ ꯑꯦꯛꯇꯔ ꯌꯥꯎꯋꯦ ꯃꯣꯏꯗꯨꯒ ꯑꯁꯥꯃꯤꯁ ꯃꯇꯦꯛ ꯃꯇꯦꯛ ꯂꯣꯟꯅꯕ ꯍꯣꯠꯅꯔꯛꯄ ꯑꯗꯨꯗꯒꯤ ꯑꯗꯨꯒꯤ ꯃꯊꯛꯇ ꯑꯃꯨꯛ आगे एक्टर अखोई पाव फाउनब होनरक्पा साड़ी नुंगली सेतना सुमजित नुंजित सिटपगी ट्रेन मनुंगदा यावे ngasai thihalaga ada ngasai gi nupi je masak phajari nupa kaina sum mitarappanina madu thoktana ba haidana masi mama isa hamuk taisalaga chujak yonbagi haidi maifu da chujak lauraga yonbagi sin yawe dagi train manungda sumjit chitpa adaida yam nungai ba jaga ma khakna train da sumjit chitpa akoi se camera je hide tawraga namme adaida aseng bagi or boining dana mayam sina akoi kem khangde aina paisa je sum ni ba chatpa da lupa 35 muk tai paisa se mayam je sum pirak pada se bo YCP mi leire ada akoi director ka Kabis Gupta sina don't hoya du dinang thamjalo nang punchi yoina thamjalo yam wana nang sumji chitlaga tanjaba paisa ne haidana maina ga tawraga I sempu daga hapchali yam nung sidana aduna sigi role si sana bohuna pada arai bodi oigide adum right adu sigi hosi tapir podu dai da khoi dum feel tobunga me se tamphagi character si karmai tawduna offers lai aduga karmai tawduna acceptance pi gi wari ga si karmai pai isana masi yam kamai logi gi sini hoi aidi hana dai su dum khara chuji oigale aduna script se pirak matamda mina di wararam gadra khangde aina tawba ngamgadra ngamoidra area se ain hek tawsaluraga hayeng film je thoglak pakanda ain hek paktraba kain haibase ai yamna khanje hekta hing tumba ya de script am hek film am hekta approach torpa matamda ai ja hing hekta tumde numir humni ma mari ni madi ngasai moina lira iba wari if script to pira agana script to paro kanang sai character si aina katai bu thawai hapangam gadage aduga masi ai ga chana ribra chana dabra kaina artist amoina my weakness adum laigani adu ai ju ai gi ason ba jaga adum leijabani na ai ju adu yam study tawe ado si film je haira khiuji kaga biskup na kari guma khara di uraga hairak pa male ado ahan be poster ok padi ai khan gi haina numit khara ni hai tare numit mangani mo ai se khalle kakane am hai yar drive manang du yar ra I think amni khalena sum naina rakkan da jaga do leisaring ai part adi isit pagi jaga ga yaw adi isit pagi aina punsi de isilak pa natabani nang sai gi mandraga de hek pakhat pagumba aduna ngasai gi mi gi jaga da chalaga isit pong ta tamge ga na hai ba ju hek yada gum to aduna ngasai gi aingon imagine tawraga isit pong khakna kamai sitli haina am observe to bom khak changba adugum am do loina observe tawrakan da ai ngamani na last ai in my acceptance to ai director da yam maru en khale aduna ngasai gi isa da leiriba potential in terms of acting haitare khangdana pame si pong lobu ya didana adai dai yam kupna nei nabi hobi ka haibase yam marum cha en khale ada hujik working days film si maruina magi adum director no ubiramani time and space si hoji habira promotam de space manipur gi aduga Guwahati gi hadi manipur gi mapan gi ga su khara yaw whole working days se numit kan mut namgi ai yauzabada haitare ai gi part 10 days oina namme ada numit keno ne ada 6 days amo namme aduga sida amuk thoglaaga 4 days amaga adumaina namme adum loishale yamna planning yam phajana tawe khoi director na haidi ma adum aina khanba table work phajana tawgibra haina khalle haidi akhoi da su artist da su wahandaba matan su yamna consume taw handabida yamna mafam chana chana namgi ton thorenga si award phangai si khanjaba matam de moju help yaw report amane aduna kamai tawi aduna best part ton thone spectator reviewer sing do atopa counterpart sing digi maruina ai collection di phangma ngamar kamai tawi yam phajana ngame yam nungai ba bana khoi gi senior actor sing
yam phajana dum takpi aina kitang khangak taba dagi kitang shoige tawba mi hoi baise loina magi asoibe jaga loina leibani na khanghaudana haidar adu loina dum moina dum takpi re even dago kul ni da namanjuri adagi atopa actor mayam yauri sing do support yam phange ready man gi last part ta sin amakak number do da su ma su yam na kana hot nei ai shu dum hot nei ma na hot na bu da aina mo hena hot ning ning ba des ai se mala roi du jala kaina khanan ba wakhanda dumaina directly natraga su indirectly adum isada phauhan ba dum ngam aduna yam nungai haidar even dago kul sigi film sida best actor gi nomination change praxane award ise tam phase change koi puna guwahati da chatmine aduna actor sing yam phai haidar director yam phai duga whole team je phatraga di khoina ai actor amana main protagonist amna pungchong da chonga su yadabani na haidar masi team akhoi apun team sigi yam effort ma change ba hoji sigi nomination changa pase masi changapur tam hoji wokul su changen hai ado moisi entry tong tamda film si magi competition makhal si kramai to habit idea lebi bro to kaman mogi mode of selection smai to nomination changpa film ka manipur jega to film ga thajan da jala kramai to jan ai yu na di idea lai jadre director na smai to dana film je thajali haibam di ai tai by data piro kholo o haina to dana adumaina pi gi budi khange do film ka manipur gi thajan ba adu kamai to bu noi di khang do notice ki oiba atopa sikkim dagi adigi khoina da ujabada adagi meghalaya dagi atopa notice ki state me amdagi actor mai amama lae nomination akoi ahum changi huziki sida meghalaya ne sikkim ne ai khoi gi ne adumadi khange aduga atopadi yam nungari no huzik khoi Prague Cine Award si tasengli masi magi yamna distinguished feature ma masi tholopa horabani ado mina su magi recognition si huzik yam lakpa horabani ba sina Manipur film ise tamphagi wari ni ado ama haidi other than this I could know tarisi nomination changba issue na samin film ma issue sine yam khangning se ado kari no ado don't thoi se dagi sakargam da to language da marwena samis da hoji asai haibi bontam da asami moigi asami actor sing du ko act to minar ko moi to da thengna ba wa ba ga du panbi ado taseng na film se da choba major character major role main character si lawra kumai ni issue gi wari si kai no director kana no kamai putuk me film about the film itself aduga wari overview to kamai thak issue si kai hoziki award rasu kidang issue gi matang da pandring da hoziki award ki category da makoi gi se notice ki section tongana ma other than Assamese film gi section ama aduga Assamese film dangi oba competition ama Praxane award sida admai ta issue sida ina mu Assamese film gi category da aina nomination chang bangam jaban ado huziki issue harba film si Children Film Society of India gi CFSI gi makhada puthokpa film ni aduga director na Utpal Bor Pujari mahaga samdagi ne film si ahan by approach tawrakpada ai kamaina lakhibono khangaude adagi Delhi dagi masasi Delhi base ni Assamese oraga su adu Delhi dagi phone tawre smai tawna film amkhak lei kumhaningi yamna characters yam chanani na khalle ai ngai kai gino haida Utpal Bor Pujari haibusi aina sum thengna gi ma se critic ki award phangiba national award critic award phangiba dugumba nupa makhangni misaka makhangni duna mana ingon da sumba film ama hairak pasi ma kitang study tawramadra haina ai ji khandi khale aduga amuk ai yoina pakhaliba jaga na Assamese language ni ngang doi je haibasa ai je adum pakhat khare ai di moida hai ai ngam ga do man de kai gino haida moina script se tharak pa matan da mail tor pa matan da yam regi part se aduga Assamese da ngang ba mayam to su yam bani na aina kamai tawduna Assamese asuk yam ba se ngang ga doi no ina yam pakhat pam pawe mamangi aina first tawjagi ba Assamese film du da di aina mafam du da ngang je har ga su malak ta ba dagi atopam na dap tor ngang ki aduda su ai penja da ba sum haidi actor am oiraga atopana dap taw ki ba ka haibasi sum isada penja da ba am sum inferior complexity ma adum ba leibani na aise hantak kisi bu kamai taw doino khale mana dingam ni nang soidana ngam ni you can do it and adum hai aise sum khalla kan da moina su sum nakan da gi sum I du pisala bani na aise hoi ai laiba genga ge moina su thaja ba su yam thamasi bo aina na hairu ba kan da mi na ingon da khan gi da wa khan do na khalla kan da aise accept tawra film je number chat pane ado film se ayo bakanda 8 days workshop taw film se sungo holding film number holding the heg yo baga ahan manumi se khoi script su pa de ka imta su taw de just
intro tongnaraga khoise game nuai ba game isai sakpi gumba kai gumba game mayam ama sana halle artist mayam je kitang coordinate tawba ngamna ba haina aduga second day dagi script se koi shum reading hore ad aisu makhoi gi do reading do ngamna ba dum haide bengali max akoi su bengali sidai script se koina khangmani na ada su bengali script oibani na ai script se sum pai ado पाबा कांदा मिग इंटोनेशन एक्शन लेबनिना आइगोंदा ngasai moina para iduga aina pari se khetnaba mayam sum leibanina aionda su kai haisibo aibu karam kanda si chimpa puruga kai ongai ai sumaina moi dongna nganga ko doino na khanba matha se am sare director da even adubo ai dum hai utpal dai ngamdo man de si mayam si ai pab da sung angam maroi ai ahing tumba ya den hai kai sum khalu no nang ngamni kai ino akoi bo kai khan de nang na kai dam pa khali no ina sum hai adagi third day da gi di aingonda me my translator ma pire aduga adumaina script sum ai extra time khaido ga sum mayam gi workshop to gi matam da gi tongana khaido ga ai se extra matam sum tawga third day da gi ai se sum pa ba horak pa dai di aru language ka je bol gumba langna raga lang ai di maron je sum haina han ba word aru ba je sumaina hai ga dam ni kain aina hai ba man hai ba word to aina mu hai ba ai lei da sum tung ba hogre angak pa game makhagna ai punsida aduguma experience thengna raktri ai de atoba language to aina kamai ngangri no haise ade ai ju sum hona ningu do phawra bina ahing tumde even tomorrow ju khaknau chingu da mika vector ku dialogue se line ama tak hai sana ba amuk phakto ga mu yeng ba chum majala aina ngangi se kaina de marun di khangda bani na munna adumai sum tor kanda 7 days york put ai si bring ngang bangam enga sagi ai gi dialogue sing se ai se puranga kre ai ta sing nang ai kamai tau dana ngang ri no ai se khangau da gi di 8 day to the last day of workshop ni adu the sound si ga loina na sound gi Amrit Pritam masu award me ama phangra ba du gumba samis keno sound gi bai banu pa ma kagni ma sina akoi si workshop amuk tawi kamai tau dana akoi na ngangi ngai si da akoi na thabak tau na work tau na akoi na dialogue ngang matam da kamai tau dana sound ji gi yesan na roi da gi ai gi dialogue si tahan ga da gi karamba jaga da hur ga akoi na ngang hau ga da gi kai se takbi adu da su nong adu main tawra kan da ti nungai re aduna kamai te no khangau de main language se du ngang re ami atu mama tisu dalpuri daime ko chagre na closing na ki adu moi ki film making style se kramai tawi aduga shooting location ga du moi kadai da nammi aduga moi na film nambi mu tu kitang khangninga samna kramai asam da nammi ba film making type se ga aina suk mana ina khanjaba da aina thengna jarak pada koi babung Shyam Sharma aribam Shyam Sharma babung na number ga haibe chorak pa ma mane koi outdoor gum basi thiraga yung gum basi namuraga indoor gum number se mi wonda su disturb tau da bida set charaga number se ada su namme aduna kanamta da su disturb tau da ba artist akhoi da su mi na kai hai gi da ge nungai ta ba kem da phau da bida yam comfortable oina akhoi se number ge dugum ba khudong chaba madi ada phangali si da su dum babung na leibak lei nam gi bada mirang nam gi bada akhoi da nungai ba dumai tau na same thing ada phange hai tare do artist me am da su yam na renowned Assamese actors nga tane duda Chetna Baidu Chetna ina mogi comedian yawe adagi Vishnu haidana national award ni maso ma actor adum ba yawe yamna maming lerba actor ma yama ma yawe maduda so duna competition jo yam wange haitare adum sport to da haitare khoi namingai manung da duga camera su eri Alexa da namme yam nuai adagi team cameraman kari akhoi se yam pau phongna ba dagi ada assistant sim ogi yam banina khoina kitang shooting gi aigi scene loirak pa matam da aigi assistant director ma chang aga ingoda mathangi namgada wo scene ji gi briefing bibi ba dialogue phara hang biba sugumba sumaina tawbirak pa nungai ba haitare akhoi de su mind ji atop da haidoke tawba dagi hek ngamda ba haidi aigi leiriba tax aigi leiriba mangda taraga leiriba pochi aingonda mitta uhan ba adudagi sini haidana takpiba oina phawba dona haitare changchalaga haibirak pa matam da duna masina jo achauba aina Assamese film si successfully aina perform tawba ngamgi bagi artist ki haitare marun actress singi moi position de kramai toy manipur dadi hoje artist se kari mu matam da yan na badungna koi karamna khaiduk na bi ngam da bung toy ba ado Assam gi swaida yawra kan yam thangna ba neighboring state ni ko dubudi ado Assam da to buje artist singi kramai moi status kramai maintain to bi moina kramai respect toy respect yam phajana dum tawe akoi yamna imung manung dongna yamna friendly adum behave tawe mayam se aduga nungai ri nga sagi thabak torok matam da professionally changjalak pas yam nungai ba haidi ngahak phagi tongno su hut hanjalak pa da mai magi division of work magi khaidok na ba plus aina leiriba position je kadai dano
ꯑꯩꯅ ꯋꯥꯛ ꯇꯧꯖꯣꯏꯁꯦ ꯀꯔꯤꯒꯤꯗꯃꯛꯇꯅꯣ ꯀꯥꯏꯅ ꯍꯥꯏꯕꯁꯤ ꯑꯩꯅ ꯃꯃꯥꯡꯗ ꯍꯥꯏꯖꯈꯤꯕꯗꯣ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯐꯥꯎꯍꯟꯕ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏ ꯁꯨꯇꯤꯡ ꯂꯣꯏꯔꯛꯄꯗ ꯑꯩꯈꯣꯏꯒꯤ ꯆꯧꯀ꯭ꯔꯤ ꯑꯃ ꯊꯥꯕꯤꯗꯅ ꯁꯤꯗ ꯐꯝꯕꯤꯌꯨ ꯑꯗꯒꯤ ꯋꯥꯕ ꯋꯥꯗꯕ ꯆꯥ ꯒ꯭ꯂꯥꯁ ꯑꯃ ꯂꯥꯟꯖꯟꯕꯤꯔꯛꯇꯅ ꯉꯥꯛꯇꯪꯗꯨꯗ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯋꯥꯁꯨ ꯋꯥꯍꯟꯗꯕ ꯑꯗꯒꯤ ꯑꯃꯨꯛ ꯑꯩꯒꯤ ꯊꯕꯛꯁꯤꯁꯨ ꯁꯤꯗ ꯂꯩꯔꯦꯅ ꯇꯥꯛꯄꯤꯕ ꯑꯗꯨꯒ ꯑꯩꯈꯣꯏꯗ ꯌꯥꯝ ꯅꯨꯡꯉꯥꯏꯍꯟꯕ ꯑꯃꯈꯛ ꯍꯥꯏꯇꯥꯔꯦ ꯄꯨꯛ ꯂꯥꯝꯕ ꯐꯥꯎꯍꯟꯗꯦ ꯑꯩꯈꯣꯏꯗ ꯄꯨꯛ ꯂꯥꯝꯕꯒꯤ ꯀꯩꯅꯣꯁꯤꯃ ꯄꯨꯔꯥ ꯀꯥꯎꯋꯦ ꯍꯥꯏꯗꯤ ꯉꯥꯛꯇꯪꯗꯨꯗ ꯇꯦꯜꯂꯕ ꯃꯇꯝꯅꯤ ꯑꯩꯅ ꯆꯥ ꯒ꯭ꯂꯥꯁ ꯑꯃ ꯊꯛꯄ ꯍꯥꯏꯁꯦ ꯃꯤꯅꯤꯠ 2ꯒꯤ ꯃꯇꯝꯅꯤ ꯀꯩꯁꯨ ꯆꯥ ꯒ꯭ꯂꯥꯁ ꯄꯤꯛꯇꯨ ꯄꯤꯛꯄ ꯑꯃ ꯑꯗꯨ ꯆꯥ ꯒ꯭ꯂꯥꯁ ꯑꯃ ꯊꯛ ꯄꯤꯁꯜꯂꯛꯇꯅ ꯍꯥꯏꯗꯤ ꯋꯥꯔꯝꯃꯅꯤ ꯍꯥꯏꯗꯅ ꯑꯗꯒꯤꯗꯤ ꯃꯥꯒꯤꯁꯦ ꯑꯗꯒꯤ ꯃꯊꯪꯒꯤ ꯁꯤꯟ ꯅꯝꯗꯣꯏꯁꯦ ꯀꯔꯤꯅꯣ ꯒꯥꯏꯁꯦ ꯑꯩꯈꯣꯏꯗ ꯆꯥ ꯒ꯭ꯂꯥꯁ ꯊꯛꯏꯉꯩꯗꯨꯗ ꯑꯗꯨꯝ ꯐꯥꯎꯍꯜꯂꯦꯕ ꯃꯇꯝꯗ ꯑꯗ ꯏꯁꯨꯁꯤ khara hena more prominent oiba masi tasengna award winning film di soidana oine na mayamna yamna expect to film di oiba ado what is kaino ado tontu gi character si issue si kari no sari taseng badi issue hire film si children film ni ado issue si kaino issue hire si maming ni issue mi gi maming ne angang amakha ki maming ni main protagonist hana hire gadi angang do oiba aduga aina muk ngasai gi nupi rom da yenga bada main protagonist aina muk oiba aduna ngasai gi aisi auntie angang dugi auntie makhak mana yamna nungshina khanjaba khwaidagi thajana lojaba magi auntie makhak aina sai film sida aduga aigi film sida character si akhoi gi mana masing dagi hidak shungaga laiba praja sing su layengba adugumba nupi makhak ni adu tasengna masi superstition asida base tawbani angang singda koina wari pi ngai da bhut ki wari adagi amagi wari sum liraga angang sida mind sida kaino mak bhut ni khoni sagar ki badagi kitang khungang hai dare kitang lairi ki mangan phangda ba jaga ang khakta di kaino mak khai bada mingon da wa hekta sandok be hekta thajaba aduna tasing lairi ki mangan phangda ba jaga am khaki wari hai dare aduna angang sina school karaga su adum sum khangak padi khara leiba duga akhoi gi leiriba generation du dadi mina kitang haibada mayam heta mo ama hekta sagat pa aduga hekta chumila le khangda bi hekta akhoi swai da hekta tawnariba yumma hekta thadok pi ama tawbi adugi film du da yam chawna mami tai haidi aina layeng uba mi makhak aseng badi ma jon tisla kaino makhak na badagi sijabani adaida aina hatokre ena hairaga ngasai gi layeng badi shibani haraga atopa ai gi competition tawna ba mana mantra gumbana layeng ba de amana tawbani na khanba ahan haitara Vishnu hairiba uzgi national award di actor se ahan ne mana sai adu mas villain gi character ni mana du maina mayam sa haijan biraga aise tanthora jungle sida aise phuraga langthorak pagi warni na daida aina ngasai mana masing shungba mi mo oibani na hidak shungba mi mo oibani na mana masing du dagi sum aina hingaga asokba panba mayam du sum tauba da angang du na aise ngasai gi landi haiba khangakpa moin liriba wari se chumdabani ena modi sum lairi khraga yawra abani na angang du and piba angang du na magi anti je thirakpa phang kan du maina seran turan tawba mayam du police ta piba adumba gi adumba wari im khagni film the national award chu phange best Assamese film adumaina phange film gi ngang ap matam da yam phajaba unforgettable oiba scene sequencing yarungani that yarungani ada sa ton thuna sabi ngang pisi karmani ngang ge film director yam taning hai da ahan badadi aina ngang pase moi da sum phauja base kainogum baina phau zane khoi gi tribal na khoi manipuri ngang pad hek sudaba adumaina da sum khoira da gi last da sum moina ngang da sum onna munna tara ngang badagi sin na makha gyawe aina di khatna banga saigi aigi inau no pi ichi makha lai ichi sina mana nga saigi loina ba khusi yum palorga nu pa lai gi da bade hala ga lai bani ais ado mana nga saigi lai budu da gi lam gi henjan nei khocha nei na tawda khanarak bagi sina ma aina di ke shu haje da ba mana pokat da sum khana ba hoba ada aigi ibung si la aga adum bai watem bi bagi sinda aina sinna makha hai ada aina ahan ba hai badadi adha put ifale kyu thilili haiba ada iduda ngasai adha je moi di adha ina haibani na aina adha hairu badu da ngasai gi moi na nok base asi tawe adugi shindu ma yam nungai engon de sum ningsanga ga le ho hai ta artist dubbing artist mana ton thoi gi ngangi ba dialogue myam si dub to hon gi dire ton thoi gi original oina ngang re haise sima chobo mai pa pune na sing sound low aduski adusuni yam na engon da wazari jing sai sing sound low bada mi moi banina dagi ai manipuri actor moina
ai taseng hairdi manipur actor oina ne ai dum chatli se aduna ngasai gi ayo rakanda mina yamna haide soli ne haibatu ju haining daba akoi whole akoi film gi leiriba actors sing si mina skamaina ugi da ge na khan ba haide sum kitang senior oira abane akoi show marom da ado sumain tawrasna atop actor di na thaja ba lai giroi da budu gi khan ba da ai se yam nungai te ahing tum ba ya de hai tare aduna na manana ba namda nang sai sing sound da aishu moiga manana ba yam kana de ai hona yam nungai si gi award si pirapu matam numi change haide khan ba horomani adu award si tonthoi oire ka haibada adi phangi ka ne lokthor ku moment yam nungai yam excited oina adai kramai tawi kramai phau yam nungai ko noina nungai buji phau hai tare ahan badadi aise Assamese actor kuntrago nithoi akoi remta mokhoigi Assamese ki costume gi si laga akoi remta challe ada ai gi mingsu yoroktana ado ada mokhoi di rehearsal gumba tawe ai di somna kanda ai gi school gi su da gi sum ai exam kai kai laibani na kitang thingna la age aina adum ahan banu mi to de yo second day award akoi gi law thok bu no mi se remta chatpa gi su dumba program amada su marak to da yaw bani na akoi je costume se chal laga kai doraga lei manung da lei ngai se already law thok khra bazane kaura lei ra bazane ai se ai di ta dra ba ado mokhoi gi organizer de ama changa ga sumai tawdana tonthoi ba sumai na lauraga le hore tonthoi ba hai mo ichi hai ba si se hai tonthoi ichi sumai tawdana adang law thoga le hore la o hai ai na khalin rem ki work to hobra bra hai na khan ba ai sa long tholok da wing du da gi ai se sa long no ure award to par ga mi le pag le ai ma thong khang sa long ka khale da adum stage to thok ba kan da ai gi ai mana ba Assamese director amale Julan naina ma si thoklak piraga leirame mathak to the stage da do tholok pa haide ai ni hana yok seleng sai gi award mufam pi ga de mufam da adoi ai se mien mana ma ta re harau re kai do no haidi ngaktang nang na da bu gi chena ba da hai tar all of sudden ngasai gi information mem kamera pa information mem do ado ai na su khale si dei da mayam sum yeng na ba kangu da gi Facebook da ga thagat pira khudak tu dum thagat pira po yaw ai gi Assamese costume du da mang tika mo gi lai bak ta happy ke do vi mem do shela ga taw ai na khale o sayeng ai se sari shele na mu mayam chena wa mu haibi gi na do ra ni kai na makeup da ngak tang ga su khale ai di ai na di ai gi costume da ga yam tho ga longning bu de award do makeup da di phang hodre adu gi nungai da ba su kitang phawe du ga award phang ba hai si di masana dum nungai ba hai bu du dum lai ado makeup tu dai oja guru ai gi film na min na gi ba team sing yam ning sang hai tare moi yaw dan ai sumai phang ba ya ponte ko adu ngasi se tanja chana ni sai award si phang bi tanja si amtang ning sing bi ra kan da mayam se da amtang tonthoi na haibi ning ba mayam do swaji haidi credit hai tare greetings hai tare du pi nei da adu ngasi mut pi bi aina kwai first ning sang ba je ai gi team si ma hana yam ning sang oh makhoi myam nang support to biram radi aina ngasi haidi aidi just striker am oina strike to jaru ba khaktane makhoi na pass piram jaga de ai ngasi sigi mafam je yow ya ba nate aduga ai director yam ning sangi aduga ai oja guru sing ai ngunda tak pi ge ba even ai ka su dum yawe ai gi life ta aina yam na khanja ba makhak oi hai dare ai gi just from the beginning aina don ge ka horok pade ka kauna to bir ke support mayam the makeup to the kaw nate loina ning sangi dan thank you so much everyone ai bu support to bir ke ba mayam film du team ai oza guru sing ai amuka hanna khoram jari film si masing di yam pakum da kumjan mena te ton thoi se ngasai ju haibu ni story yam da chuji we selective we ado kong gi film award winning film sing si lere so far kam kumme aduga tasing film si ji mang da ta project sing hai tar ne kharadan khangui tan ja dum lawji hausi si aina kong gi bada film si above 25 tikum aina ningsang jabada atopa short film kai kai tha da bida ado amarom dadi mayam na tabada budi anga angani still ai 10 years on ki journey sida kamai do dana film kun manga khoktam kuma minon aga kana zo haibi do I am chuji oi ba pakachaba tasing na pakachaba phaujari se atai gi dinate ai gi khaktan khallaga di kishu ju khan loida bani adubu sum haidi actor amoina sum journey se lak ba kan da aina ngasai film gi team makhakpu aina manghan gadra haibu gi ai gi kumchal lor kan da aina madu gi spoil taw gadra story du spoil taw gadra team du bu haidi tung da ning hanna ba lai gi ra haibu gi pakhachabu du nai ngasi bau da ai film 25 above kitang ka khena kumjari du ga hoji ai gi release taw gadaba film kara king of rong dai fe ado maina challenging oi khanja gi bada adagi lainam loina mak pandra ga su khara laijari du ga to project amani su laijari hoji khaudriba tasing na acting haibu si karino aduga character acting si torok matam da art of characterization gi sense of ngasi gi podcast la akan di ton thune kamai uke ba aduna what makes a good actor sin aina ningi still aisu good actor ma oining bagi wakhalon do laibani na
aina good actor ama oiraga lanthokhibor di madugi jaga duma ai khangjagadawne do hojiksu ai dum madugi ai search tawri kamai tawdana aisu good actor ama oigadage haidna duna adugi magi qualities myam du de haiba ngamdre du kitang akhoina study tawsalaba aduga masi laibak ta ju khara leire aingonda sum lakpa film gaise aige isaga chanaru ba haigadra aina chana ba haibadi aina kitang chuji oigan basida adum film je kitang kai haitare aina pamjaruba type adagi story du kitang character si strong oiba character si khara adum amani di lak e haitare ada is final learning in it 2011 da national award se phangma ngamre oi adagi sum chatharapda award si hoji praxine award si matam phangai award mayam ma sum pire ise sum pire ba sum phangai ise swaibo ki level dani da film kun ga mari manga ki experience adu phangai ba award mayam si ki basis dai ni yauri batun thoi gi actor mo bagi artist mo bagi quality do khara phauti satisfy oidibra do isa da chum bam de i honare kana du phau dobra sini sumai na hotna jab je kitang study tawba in hojing mamang da dum thamjagi bu kitang study tawbam di changi film si lae na hairaga aina film de sida laba on pi ma sa do ni hairaga phare adu din pi ma sa do ni sidai da kitang lang bu no pi ni hairaga lang bu du na taba aina lang do je karam ba jaga da lang ga da bu no pi khak no adagi sum kamaina tawgan ba type no ai je saugan bra adagi lang ba saugan laga lang lai tappaga mona se ngau lak pa haina ba adum ba type su lai ngasai gi khulang je mana da sum example oina pizara ba aduna karam ba jaga no kaina adagi ai gi body language na kamaina tawga do ba sugum mayam character da kitang study tawba sugum ma yam darkar oibra haina khalle kitang jam ngai je aduma thambire quality sing do mayam na tawna ba du nataba isagi ba tungan ba ma adugum ba ga hangoi bi leita ba ai tare hoi sumba ma phaurise masine ai su angak pa makhak ne even ai gi thoicha gi adwai da gi dum sagen babut ke adwai da gi dum haur character si sar kan da ai si numit kharani film na mi shooting manu sai ai character sum lai bu se hekta lai gale ngau gi taw bu ekta yawe hai tare wakhan je keno pu thanga makta dana thoicha ga na mi ngai matam da di ai si sum lai bu da su mayang wari san san ning da ba adagi ai si thoicha daun he khalla ba dauna adagi ngasai gi thoicha si da magi spirit amna changra bani ka haibada u gau ka haibada mathan de ekta u je ai kamai te no gang di camera action he ka haibada u je mathan da dar ka leram edo ekadna hairak ba kan da de aina kai do wang man gi da ni yeng darap to khongya da jing jing law ba phaw ai si da kamai yoro mi no ne kaina khan no masi mathan da tongan ba ngasai gi spirit ama lai masi ai sigi spontaneity sin ko sigi originality sin don't way an artist ama oi bada masigi quality siam changye amuksu haine somebody na quarter khare wari sane don't way di ma di hojiki kitang more romantic oi ba duga hojik naha sing naga yamna pamjari ba sei no mai ga sakna khotna dagi song sequence ka lapu matam da acting ga tawde adu ma taw khop si ka pam kya ude ka hai adu sum si ka pam da brado taw hairaga di kari masi kaishu kai di haina khalle if reasonable oraga di if kitang aina pamjabasi nature om da kitang naksan ba pochina kharaga hena aingonda attractive aingonda oijabadongna tawi some stories lak pakanda aduna second babut ki matam da nupi mana fantasy da ngau jana isi sakpa siboina ngau ra kaina chongba even ai dance academy da ai chahi ani tamjaram bani na diploma da tamjaram bani na dance ki chap nungai basi ai ngonda feel tawje dum still hojik su ai yum da kitang hobby haraga di ai ka manung da thongnon jalaga jagoi saja basi ne dum isai ma tharaga yam nungai je sugum basi dum le du film da apply hek toksalo haraga di ai si jaga charaga di hai tare if aina dancer ma saraba adu taragadi isai sa ga jagoi shaw hai matam da adu ai adum yai ke shukai de do tawda ya da na film khara da isai sak pa jagoi shaba adum bai tawda badi natte adu bu adu gi gumba area adu na hena pam jai hai tare tang sida body cement no kari taw kari shani kramai to isa ba thakun kramai to body chaba se ai zu khangjar ai di yamna chaba da yam ngaujaba mi khukti oi to bodo wai se mitti chaja de nga baudi chai aduga baudi chaja gi hana di charam me do ai se 2012 tagi ai dum hen gre hosi baudi hele aduga chaba gi de ai se am cha adugo
fiber khara yawba pot adai vegetable khara aduga oily food che ai khara pamdaba aduna sura haina khalle aduga ai di tongana gym gumba sanab ai tham khatang di chatlam ya adudagi gym kai kai sti kemta sana jade yungi thabak tawba kai tawba yam pame yungi lotion ba kai kai wairam taiba sit pa seng ba sugumba yam pame even hingonda pochai thaba khot pa yam pame sugumba se ai hek matam sangaga di dum ayukta pung ama sanga so e adum thaba dum khare de tawje adagi di if suti numit leraga so adum thabak se ekta ngaujai hai tare pochai thaba khot pa aduna sura haina khalle sum hakchang je if sanadra su yamna charaga su leise ado tonthoi je atopa art form khara su tawin tari kari kari no tonthoi taru se dai du kitang khawong si ai hana thang sana jarame dagi dance academy da lenge da sana badagi marak amasu ai akhoi gi manak taw jaji banaina amale thangi magi manak ta chatlaga adum ai sana rame adagi jagoi gi sima ai hana jagoi taw jarame duna jagoi se hojik sumar marak ta if jagoi gi sum saningak pa leiraga di dai film gi gumba darkar leiraga di dum ai oja mayam chatlaga dum tanaje asi mangai re hai tare ado atopa instrumental music kari kari music ai pena khara tamjarame marakta ado hojiki oina di ai professional su natabani na pamjaba numita budi pena go du puthong ha tong sanai ado atopati okay atai lacting edeni asai gi ichi tampha je isi di yaudi ko film se film se da ai oina di sei yaude okay adudi dialogue ki sequence hai tare hajaba khara dang tang khan bir gam tang jing bione dialogue si ai dialogue oina di manipur film gi se tawjaro gi mayam na su haidi si dix da thokraba mayam ma youtube da phangabani na sigi adum mayam da leiramani aduga aina sum kitang panjaning ba jaga am khatang yawe asam da aidi guwahati da nambada ngasa ina check huluraga icha si apik pasi mingon da thanamaga ina paisa tan ba chatlini adaida ai maitai gi phane kai kai selaga chatpada lambi da mamli tawba halakpada mathong cha da nupa khara mana moi Assamese ki actor sing makoina band da isi pukhalaga mafam amda aisi moina ijat tem sing na ge torok pada hai tare madai da aina ngasai ngak thokna ba hai tare moida tawba phuna bagi sin na mokha yawe sathi na su wa ba hai tare ngasai gi mokoi da su kitang koi ba hangoi ba leiba da aina ekam ta koi runo noina tawba da dum tawro ai adum defense tawrake noi adum tawro ona hai ba dagi moi se ki da na nupa ani sina aingon namjat na bkhona rak pa aina muk defense taw na bkhona basida moi shu taptai ai shu taptai lai ngoi marak tai na kaw ba thin ba taw basida okay pura fighting sin achoba ma direct hekta lakna phana se tawna ra abane moi de su aina ngasai ai hab je pithoram na moi su ngasai gi aham da di koirap taw da sum taram da badagi direct tawro hairabane na moi su ngasai gi namchan na ba moi na phana ba hona rak pa aina madai da thokna ba hona rak se mukna rak pasida loirak pa da moi na hairame da gi chaina ga taw basida ga khutta yata na ga taw aji soi neri bitai pala masabi Good for you. Shooting pura lura kanda adu su changa aga ha me aston thoi nang ek tong ina se nong sham nongai le nang na saja am kalli se kamai taina akoi yam sa thi na wai lang go jik phuna ba dai na sa thi na masal pen taw ina hairam me adu ngai ji ko adu manipur film gi hojik lai ba present scenario hai tare to kamai ui ai di tasengna manipur film gi khanbada nungsu yam nungai ha de hojik anauba actor yam talented oiba mayam ama akoi gi makha da hai tare akoi gi junior sing yam thokle tasengna excellent ne masak matau da su yengba nungai ba dagi acting su yam nungai ba hoi mafam jaba jada ba haiduna haidi magi pirei ba character role duna kitang team duna hai tare aduna tongan ba mo oigraga yam thena excellent oina hainingi sugum excellent oiba individual mayam si akoi yam manghaning de haibadi akoi sida leiriba potential sidi angak pani haina khale yamna koina kitang haibada makoina khangban hekta henba sugum bas yam yaura haina khale duna sugum mayam je hojik producer aphaba dagi film je kitang study tawraga mayam se tana minaraga matam kitang kaithok minaramaga film si script ama leire tonthoi nang hangjitagi film am ka khawgodong nang amta yabiu haibana taba adagi hayeng date ngasi date 5 oire hayeng date 10 dai hawdoini shooting je character sini nang amta yabiu haibadu nataba kitang study tawminaraga kadai bo sina kadai bo changchan bayani
अदे इवन मार्केट सी अखोई आइडी यम याब्रा हाइना खल्ले इवन मपान द मार्केट तौबसु दुम यानी हाइना खल्ले अखोइना सबटाइटल तरोगा इवन एपोकैलिप्टो मरोन खंगदब फिल्म नि वर्ल्ड वाइड जेंगनरी सुमाइ दौदना कितंग चंगझलगदि अखोइना डेडिकेट कितंग तौरगदि जगह से सोइदना अखोइ लांब फंगदरा हाइना खनबबो तोंथोइना being an actor लौरइबा रोल तौरइबा गासी यामना रेकमेंडेबल ओइबा स्वाइगी लाइन से फिल्म अनि से फैफाति नैनबो नतबा अदा कोइ सोमना चांगबा याननबगी अफबा टिप्स हाइतारे मरमदी तोन तोन बा डायरेक्टर मपांगी करी मीना नमनरिबो मोंग लोइ थेंगनर अमनिना अदा कनो त मी एमतंग थमगा हाबियोना अदुने डायरेक्टर सिंगदा प्रोड्यूसर सिंगदा आर्टिस्ट सिंगदा होय सी मतंग दने हाइजनिंग बजे कोइ फिल्म दी चंगनरिबा चांगसी अइना खनबदा असमिस की हंतक नमबा इशू सी अखोइ सिदा नममेबा अखोइना सुम ताजबदा आइदि थमोइ बिखरे कइना हाइ फिल्म सी पैसा हम चंगना नमि हाइना ताइ सुमाइ दौदना अदुमाइना अदुकी पैसागी चांगदो यौरगदि मोइना नमनरिबा चांगदुमाइना अखोइसु अदुम नम्बा याने हाइबसिने आइगी थाजबसे हाइबदि होजिकी फिल्म सी इंटरनेशनल द थाक्ता पुखतना फिल्म सी येंगनरि मयाम अमा इंटरनेशनल फिल्म फेस्टिवल दा चत्तना फिल्म से मयाम अमा काखरे इशू हाइबा फिल्म सी आइना सुम खंगजबदा असि काखरे दगी मुंबई की अफाव फाव मी मयाम अमा येंगबा लाकपगी वारी डायरेक्टर ना दुम मखोइ ग्रुप ता व्हाट्सएप की ग्रुप ता शेयर तौरे फोटो नमिनदना मखोइ बो ngसागी चिल्ड्रन फिल्म नि सुमाइ तौदे मसु गैगा पुरगा लाकपा अना सुगुम मयाम सी पाव से लैबनिना अखोइसु अदुगी चांग खोइना फिल्म जे पुथोकपा ngमगदि अखोइ मयाम जे पुंझनरगा कैदोबगी अफब फिल्म हम पुथोगा मयाम द उटपा कैदोबै ngमोइदोरिनो अखोइ अदम हाइबा हुजिक सुम असेंग वारी दा हाइतारे बॉलीवुड फिल्म कुंबा यादबगी खतबगी अदम याम फैना सु खल्ले हाइदि अखोइगी लैरिबा अखोइगी टैलेंट मयाम सी मीगी द उलुदेसु अखोइद उलगा कैदोबै उटपा यारोइदोनो हाइसिने अखोइना आइना खंजाबस ड्रेस कोड ड्रेस अदगी फेवरेट ओइबसे तोंथोइगी करमाइले ड्रेस आइगी फेवरेट से आइगोन कंफर्टेबल ओइब ड्रेस ना ख्वाइदगी नुंगाइ दुबो आइदी मैतैगी फनेक फिजोल करी करी से यामना प्रमोट तौनिंगबगी वाखलोन अमसु लै अदुना अनम बाइना सुम चटपा मतमदा दगी अतोपा अखोइगी फंक्शन दिल्ली दा कैदा अखोइना अखोइ फिल्म उटपा चटपा मतमदा अदुम आई फनेक फी करी करी से दगी आइगी सुम नॉर्मल चटपदसु मैक्सिमम चिंगाबा कैदो नत्रगदी हाइदारे आई यारिगैदि अदुम आई फनेक फिजोल से खर प्रमोट तौनिंगे हाइदारे कैदोबै यारोइदिनो याम नुंगाइबा कंफर्टेबल ओइबा ड्रेस नि प्लस अखोइना मपानगी बिजनेस की सोमदा येंगगसु मपानदगी लैबा फीदुसु फीनि अखोइगिसु अखोइगिने दो अदुम खंगदे आइगी नुंसीबा मखक्ति अदुम लैखने केबा खोटपा सम सेमबा मके सेमबा जिनुपीगी मागी अचौबा ड्यूटी अमनि स्वाइदि कमाइ तौगी मसी मतंग मतंगी मतुंगिना हाइतारे कितंग फंक्शन गुंबा चटपददि कितंग फजन प्रेजेंट तौदा यादबनिना अदुम केबसु यावे केनिंगबसु यादुगा फिल्म लोमदा येंगकपा होय आइगिसिना आइगी रियल लाइफ की हाइतारे स्क्रीन की वांगबदगी हाइतारे दुगा स्क्रीन की ओइनादि आई केबसि कैरेक्टर दुगा चाना रखी की बिसना फाइदे नुंगाइजे हाइतारे इफ आइना कैरेक्टर से कितंग कनो तौबिने हायरदि आई पिसुम मदुम खाइ इशू फिल्म दा आई पिसुम जे खागा थामुगे ना थम्मे आइगी ngasai sariba character khungangi du da ina pisum phurga tho matam da yam maring marang da boy ba aduna pisum khai da matajari ni akhoi inkalapa matam la sabi macha ka pharakpa da ida to thosi yam ngau hai aduna lamten tan ba nupa ka se na ba aduma tawai hai angau bu nungsi to si ka lei ba si ka si karmai tawre hojik se adum manung da yauri hai tar aina masi angau bo hojik ka ka no thambi bo da yam chom angau bo nungsi chi aigi yam ba ai mathakam khak lei ibung hai tar manipuri se lale aigi ibung amaka aigi hek mathakam lei masu film making da masa tawlurga hojik kana keno tawre khangan baina masi ga aigi si chahi ma tha tare khatang hanaba aduna mana hek सानाबसी मागा साना मिनरप मागा लोइनाबसी माना चिंगारे आई कानी माना इरोइरे आई इरोइने स्केस थौरे आई थौगने नुपा माना ngमगन आई केदोबै ngमोइने होय कितंग फिजिकली मोइने स्ट्रांग ओइबे हेनबे आई तौबदबो नुपाना तौबो थबकसि नुपीदि केदोबै ngमोइ हाइबसे आई वखन सुम लाय अदुना हौजिकसु अदुना आइना इंखोंदगा लैबसे आई अखोइ मादा आइना हाइ मानंग पोथानिंगसु कइसु काइदे आई लोइ तौबिगे काइना हाइबा अदा सुमबले अदुना मसिदि थोइना खाइदोकनबगी मथौ तादेना अंगावबो नुंसिदो हौजिकसु दुम लैगे हाइ तारेस्ते तोंथोइ फिल्म की इसे दे एक्ट तौदुना अमनि अदुन इसा से इसे गासे पामगन ब लैदुना मीसे अदगी एक्टर तोन तोन माय पामजब मैम दि लोइले अदु पामजब सिंगदुनी अदु मरु होइना इन टर्म्स ऑफ म्यूजिक गासे इसे गासे पाम इसे गंगब्रा सपा हिब्रा कमाय तोइ bedroom singer haigada bathroom singer haigada isai diam sai do akoi aina kwai ki bese myam mang isai sak padagi kwai ki bese akoi baba gi mang isai sak pa na kwai ki
अखोई बाबा से सुर मंदिर न ग्रुप अमखक लेरमे अदुगी ग्रुप तुगी मासे मोशी यौरक्तना ड्रामा तौरक्तना दगी ऑल इंडिया रेडियो की अप्रूव सिंगर ने अखोई बाबा से अदुना साई मखोई दी इसई की जगह से हम खंगबनिना अदु बाबा से लकीली मागी खोंजेन की प्रॉब्लम अमखक खनाउ नाबम खक तौगीदना ऑपरेशन न तौनी न तौबदगी इसई से तुम थादोखिबन अदुना नसाई बाबा ने इसई जे खंगबने अखोई ने इसई सौकांदा अस नंगी से काचिन यौद्रे अदै रागदो अदु द स्वाइन सोइरे सिदगी द स्वाइन छकदमने सुम हाई बस ओजागी मांगने से सकवाजे खर लुरने अदुमा अदाई होजि लाक्सनिंगिसिना ngasi se yam nungai ne leng pani yam nungai na hanbi go adugi loisalam dai kaineram dai se nok pa yana na bani nungai na bani adu isai ji sakpiram godra na tra koni isai im thajarura kramai to isai jai sakjaro isai am oina thabi kari isai tapyo isai si ai tabi ningi aina hek taning ba na hairagadi kitang aribada isai ta taning ba haibiro isai du especially tontogi thadini mai palpin ngai phongdo ko isai makes ai chap chabadi nang na nakta lepu labna lo dan layu nang na nakta lepu nang se ai gine ai hai yam phaje bisen ko thai gi yam phaje ba mutam dugi yes ta yargi yam phaje bisen ma hai bi sei si tontogi de mukta hongta khudol tamjerke तदो इसई तामिनरे पामी बिसई नि लोसल पतंजा सिदनी अदु होजिक मरुएना याम लाकदोरी फिल्म की लंबी याम सांग सलकदोरी अदुगा am anakpada sai kharabudi film ki project adu dul nei adu anakpada film sing du haigre adu punsigi pandam je adu kari no aroiba punsigi pandam je kramai to ni punsigi pandam se hek aina film gi lams da khong thangjalak padagi hai tar aina hek khanjabaji ai gi film haiba medium se a kind of social work ni aina loje social work over social work makalam ni rajniti tawriba politicians sing na tawriba
mayam gi leba ki seba sa gi hena chawba seba ma khakne haina aina film gi line sa tawjari sina aina lawje aduna masigi aina tawjari ba praja gi seba mayam gi seba si message khara yamna pidana mayam da kitang hena message piraga mayam sigi mind si afa bolom da purak pangamba mayam bu potha hanba ngamba aduga nuksi janana akhoi leibak si society si prithvi je nuksi janana hingba ngamgadra haibagi thajaba makhak lei madu aina su part amoina kitang contribute tawraga masigi lebaki seba haitare mayamgi kokta inghanba mayamda phaba wakan khanhanba ngamba makhangi film kaya ma kummaga mayamgi seba matam kuina aina si hek siri boba tawba ngamjaba sima khatang aina laida kana ning sure ni sana pambiri besagi punsi mang dream se aduma khawnu bu waisunu aduna makha tarapa punsi film gi line salapa lambi khuding makta swengam yaudena kulokwa lodena mai pang athaw khudimak honna bangamba de pangtu pangamba wi biu habisi ISTB mai kedi to pham thamjari thank you so much kaka ISTB su thagat jari loina yengbirbo khai puna mapuso no lokjari hari bo pham si thamjabo loina ngasi li matang sida tonthungambi wari sana jabagi tanja si losinjare bior simbu aroibena mukahna kurumjari